ꯊꯥ ꯑꯁꯤꯒꯤ 13ꯗꯒꯤ ꯍꯧꯗꯨꯅ ꯉꯔꯥꯡ ꯐꯥꯎꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯠꯊꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ (CPI)ꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯃꯤꯇꯤꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯨꯂꯥꯏ 15ꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯄꯨꯟꯗꯨꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯗꯦ ꯄꯥꯡꯊꯣꯛꯄ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯖꯣꯂꯨꯁꯟ 9 ꯂꯧꯈ꯭ꯔꯦ꯫ CPI ꯒꯤ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯁꯝꯕꯥꯁꯤꯚ ꯔꯥꯎꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯃꯤꯇꯤꯡ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ-ꯅꯩꯅꯈꯤ꯫ ꯈꯟꯅ-ꯅꯩꯅꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯂꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ CM ꯔꯤꯖꯥꯏꯟ ꯇꯧꯕ, ꯅꯤꯌꯝ ꯂꯥꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯕ, ꯃ꯭ꯌꯥꯟꯃꯥꯔꯂꯣꯝꯗꯒꯤ ꯅꯤꯌꯝ ꯅꯥꯏꯅ ꯆꯪꯂꯛꯄ ꯊꯤꯡꯕ, ꯄꯣꯄꯤ ꯊꯥꯕ ꯂꯦꯞꯄ ꯑꯃꯁꯨꯡ ꯑꯗꯥꯅꯤ ꯒ꯭ꯔꯨꯞꯅ ꯃꯅꯤꯄꯨꯔꯗ ꯃꯥꯏꯅꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯃꯔꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯊꯤꯡꯕ, ꯑꯋꯥ-ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ, ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯦꯠ-ꯑꯄꯟ ꯄꯤꯗꯕ, NFIW ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯅꯤ ꯔꯥꯖꯥ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯁꯥ ꯁꯤꯙꯨꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ FIR ꯈꯨꯗꯛꯇ ꯂꯧꯊꯣꯛꯍꯟꯕꯒꯤ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ BJPꯅ ꯄꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕ ꯑꯃꯗꯤ ꯍꯩꯅ-ꯁꯤꯡꯅ ꯁꯪꯗꯥꯏꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ 2 ꯍꯦꯜꯂ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯂꯝꯁꯤꯡꯅ ꯋꯥ ꯉꯥꯡꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫